ꯀꯔꯤꯒꯨꯝꯕ ꯁꯨꯝꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯄꯤꯁꯁꯦ ꯑꯩꯈꯣꯏ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 60ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯂꯝꯇꯥꯏ ꯈꯨꯟꯅꯥ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯑꯌꯨꯛꯇ ꯄꯨꯡ 5ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯑꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯃꯔꯨ ꯃꯁꯤꯡ ꯊꯤꯉꯝꯗ ꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯨ ꯕꯣꯝ 5-6ꯁꯨ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯅ ꯆꯦꯟꯅꯩ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯂꯦꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯕ ꯊꯝꯕꯤꯅꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ Nếu mà cho cái này ꯖꯦꯗꯤꯑꯣ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯌꯨꯠ ꯂꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯦꯒ꯭ꯔꯥꯁꯦ ꯑꯩꯈꯣꯏ ꯆꯪꯉꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯕꯣꯝꯒ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯗꯥꯏ ꯈꯨꯅꯧꯒꯤ ꯃꯐꯝ ꯈꯔꯗ ꯀꯥꯞꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯈꯦꯡꯈꯥꯡ 2ꯔꯛ ꯊꯣꯛꯅ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯕꯛꯁꯤ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤꯁꯤꯅ 3ꯁꯨꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯖꯤꯔꯤꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗꯒꯤ ꯉꯁꯤꯐꯥꯎ ꯖꯤꯔꯤꯁꯦ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯄꯥꯝꯃꯤ꯫ ꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯃꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯄꯤꯁ ꯂꯩꯁꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯤꯗꯔꯁ ꯈꯔꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯃꯁꯤꯗ ꯎꯅꯖꯔꯦ꯫ ꯎꯅꯖꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯣꯏꯅꯁꯨ ꯈꯔ ꯏꯟꯁꯨꯔꯦꯟꯁ ꯈꯔ ꯄꯤꯕꯤꯔꯦ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕ ꯊꯣꯛꯇꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯦꯜꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯍꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯨꯔꯅꯤ꯫ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯁ꯭ꯇꯔꯦꯡ ꯍꯦꯟꯒꯠꯍꯟꯅꯤꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯗꯥꯏ ꯈꯨꯅꯧꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯕ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯁ꯭ꯇꯔꯦꯡꯁꯤ ꯍꯦꯟꯒꯠꯍꯟꯅꯤꯡꯉꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯧꯅꯕ ꯑꯩꯈꯣꯏ ꯈꯟꯅꯖꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁꯨꯝꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯄꯤꯁꯁꯦ ꯑꯩꯈꯣꯏ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ꯫
ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯔꯥꯡꯁꯦ ꯗꯨꯀꯥꯟꯗ ꯀꯥꯞꯁꯤꯜꯂꯝꯕ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯂꯝꯕꯤ ꯁꯦꯝꯕ ꯈꯨꯂꯥꯒꯤ ꯀꯩꯅꯣꯁꯨ ꯀꯥꯞꯁꯤꯜꯂꯛꯄ ꯍꯟꯗꯛꯁꯤꯅ ꯑꯍꯨꯝ ꯁꯨꯕꯅꯤ ꯑꯍꯨꯝ ꯁꯨꯕꯁꯤꯗꯤ ꯀꯩꯅꯣꯅꯤ ꯁꯤꯒꯤ ꯑꯌꯨꯛꯀꯤ ꯍꯧꯖꯤꯛ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 15 ꯁ꯭ꯋꯥꯏ ꯊꯣꯛꯄꯁꯤꯗ CRPFꯀꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕꯤꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯍꯥꯏꯇꯥꯔꯦ ꯄꯨꯡ 4ꯐꯥꯎꯁꯦ ꯃꯣꯏꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯂꯣꯏꯔꯒ ꯍꯟꯈꯤꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯑꯁꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯃꯣꯏ ꯀꯥꯞꯁꯤꯜꯂꯛꯏꯁꯦ ꯀꯩꯅꯣ ꯃꯣꯏ ꯕꯣꯝ ꯌꯥꯎꯔꯦ ꯃꯣꯏꯗꯨꯗꯤ ꯃꯣꯏ ꯑꯣꯇꯣꯃꯦꯇꯤक ꯒꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯅꯣꯡꯃꯩ ꯔꯥꯎꯟ 5-6 ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯁꯤꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯁ ꯀꯩꯅꯣ ꯈꯨꯟ ꯉꯥꯛꯄꯗꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯂꯩꯔꯤꯁꯤꯁꯨ ꯀꯩꯅꯣ ꯑꯃ ꯄꯥꯏꯕ ꯅꯠꯇꯦ ꯌꯨꯠꯀ ꯂꯩꯔꯤꯁꯤꯅꯁꯨ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕꯒꯤ ꯀꯩꯅꯣ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠꯄ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤꯁꯦ ꯁꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯕꯣꯔꯕꯦꯒꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯃꯦꯟ ꯄꯥꯋꯔꯗ ꯌꯥꯝꯅ ꯑꯁꯣꯟꯕ ꯈꯔ ꯂꯩ ꯍꯥꯏꯗꯤ ꯃꯤ ꯋꯥꯠꯄꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯆꯦꯟꯕꯁꯨ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡ ꯊꯣꯛꯏꯕ ꯁ꯭ꯋꯥꯏ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯣꯝꯗꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯏ ꯑꯁꯣꯝꯗ ꯌꯦꯡꯁꯤꯟꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯕꯦꯒꯥ ꯁꯕ ꯗꯤꯕꯤꯖꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯔꯁꯣꯅꯦꯜꯁꯦ ꯃꯤꯁꯤꯡ ꯍꯦꯜꯍꯟꯕ ꯀꯩꯅꯣ ꯑꯃ ꯊꯝꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯇꯥꯅ ꯂꯩꯌꯨ ꯍꯥꯏꯔꯒꯗꯤ ꯐꯣꯔꯁ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯥꯖꯅ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯍꯌꯦꯡ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯉꯁꯤꯗꯒꯤ ꯃꯝꯁꯤꯜꯂꯛꯄꯁꯤꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯂꯩꯔꯤꯕ ꯃꯌꯥꯝ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯁꯨ ꯃꯤꯄꯥꯏꯅꯕ ꯂꯣꯏ ꯐꯥꯎꯒꯅꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯩꯅꯣ ꯑꯩꯈꯣই ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯌꯥꯝꯁꯤꯅ ꯑꯍꯦꯟꯕ ꯀꯩꯅꯣ ꯊꯝꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤꯅ ꯄꯥꯕꯨꯡꯗ ꯍꯪꯉꯝꯃꯤ ꯇꯝꯕꯤꯅ ꯍꯥꯏꯖꯅꯤꯡꯉꯤ CRPꯒꯤ ꯑꯣꯐꯤꯁꯥꯔꯁꯦ ꯎꯅꯖꯔꯦ ꯃꯣꯏꯅ ꯍꯥꯏꯕꯅ ꯍꯧꯖꯤꯛ 24 hours ꯃꯣꯏ ꯗ꯭ꯌꯨꯇꯤ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯃꯣꯏ ꯑꯩꯈꯣꯏꯗ ꯊꯝꯂꯛꯄ ꯂꯩ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯒꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯁꯤꯒꯤ ꯖꯒ꯭ꯋꯥꯗꯣꯗꯒꯤ ꯆꯪꯉꯤꯕꯁꯤꯗ ꯂꯝꯕꯤ ꯐꯥꯡꯉꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯤꯗꯁꯨ ꯅꯨꯡꯗꯥꯡ ꯆꯨꯞꯄꯗꯤ ꯃꯣꯏ ꯁꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯏꯟꯁꯨꯔꯦꯟꯁ ꯑꯃꯗꯤ ꯄꯤꯔꯛꯑꯦ SPꯗꯁꯨ ꯑꯩꯈꯣꯏ ꯍꯪꯖꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ 2 ꯀꯝꯄꯦꯅꯤ ꯑꯩꯈꯣꯏ ꯅꯤꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨ ꯄꯤꯕꯤꯔꯛꯇ꯭ꯔꯕ ꯑꯃꯗꯤ ꯕꯣꯔꯕꯦꯒꯥꯒꯤ ꯄꯨꯂꯤꯁꯁꯤꯗ OC ꯐꯥꯎꯕ ꯍꯧꯖꯤꯛ OC ꯑꯃꯒꯤ ꯐꯝ ꯐꯥꯎꯕ ꯍꯧꯖꯤꯛ ꯊꯝꯕꯤꯗ꯭ꯔꯦ SI ꯑꯃꯅ ꯄꯨꯔꯒ ꯂꯩ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯖꯤꯔꯤꯒꯤ ꯕꯣꯔꯕꯦꯒꯥꯗ ꯂꯩꯕꯁꯤ OC ꯑꯃ ꯊꯝꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯔ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯦ ꯍꯦꯟꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ